lamdam asida HOUJIK OIRIBA PHIVAM asi yenglaga grocery gi Potlam Shing Wholesale rate ta free home delivery gi Khudongchaba Phang-Hallagani HAINA TONGBRA Construction and Marketing Private Limited na KHANG-HALLAKLI Airport Road Iskon Temple manakta leiba TONGBRA Construction and Marketing Private Limited ki office ta pangthokhiba paugi mifam amada company asigi Managing Director CN TONGBRA na hai TONGBRA Construction and Marketing Private Limited na paikhatlagliba anouba khongthang asi tha asigi kunmari dagi free home delivery tawba hauragani company asigi member oiba singdana lupa lakh ama fawbugi loan pigani home delivery service asida sales executive oibiningba singnasu tha asigi tara tare fawbugi manungda phone number 9774066841 da paw phawbira u haina mahakna makhata na phungdokhe lan gi saitheng sina kham thengna warakpa economic phibam je yam thina akoi warak matam sida akoi khungkang di chingya tam yam pham khuding mak singda akoina mobile oina grocery madi galaman gi pot sing se wholesale price impal mayai da phangba mamandumak akoina mobile oina chatuna phangana ngasi bok chathuduna lakpani ado laiba april kun nga mari dagi akoi yumthong khuding mak ki home delivery tawna bagi khudong sabadu company sina akoi pirani haina akoi miyam lokthok sage haiba companies na home delivery tawbagi charge su akoi lawjaroi ado imphal mayai da phangiba same price adumak akoi home delivery service da adum khudong sabadu galamana madi grocery item si oi fangan jagani aduga haiba akoi gi digital meta market asigi akoi gi membership ko oibiragadi akoi ma lupa lakh amagi akoi di company dagi loan loba yabagi khudong sabadu akoi digital meta market na akoi pijabi khudong sabadu pijage